Praise the Lord. Ahanbamuktada kanbiba mapu Prabhu Jisu Kristagi sengthoireba minglenda ichilinaw iche chalima pabung sing marup sing oja sing mayam pumnamakpu yengbiriba adum pumnamakpu dayanan laishram nei kai khomnajibaga loinana yaifa mangol su pijari mayam hujikse Manipur dagi ma amaga wari sanajaramani ima sina magi mapuribagi damakta Ishwarda haijabiu haiduna phone tawbirei mayam mahaki mapuribase BP stock tawduna mayam medical da leibani amasung ima aduna haibirakpadagi imagi mapureba baba adugi damakta Ishwarda haije ipagi sanglenda changduna mayam amasung Ishwarda haijaba matamda igi thamoidasu Ishwarna sokpirakpagi aina Ishwarda haijabado mayamda tahanjarake maramdi haibase adom tabiu aduga karigumba adomgi hakchangda anaba ayekpa yauramba taragasu soidana Ishwarna sokpigani maramdi aina tawjaba prathana aduda prayer aduda Ishwarna sokpiki mayam ei aroibada ei mittagi pita aduna kapchakibani ima adu aiga mamangda khangnajabana chade adubu ima aduna Ishwarna phongdokpiduna aina phongdokjaba afaba wapao se tajabadagi imana phone tawbirakpani mayam tabiu aduga adomgi tamaktasu aina prathana tawjaribani haibase adomna thajaraga tabiu Luki panduptaragi padatara panda asumna hai aina nekhoida linsing amasung brichik sing net khainaba amasung jeknabagi pangal pomnamak pungamnaba matik pibire kari amatana nekhoibu shokaloi Prabhu Jisu Kristana adungi hakchangdasu karigumba anaba ayekpa langtaknaba leiramba taragadi Prabhu Jisugi wahai ase adomda thungduna phattabagi pangal pomnamakado Jisu Kristagi khongkhada thamkiba oirasano phattabagi pangal ado adomdagi thokiba oirasano mayam baba adu Ishwar Jisu Kristagi maming pallaga yadaba sauba oirame adubu aina Ishwarda haijabadagidi baba adunasu taki mayam prayer tawjaki tabiu adomgi anaba awabasu kokjaba oirasano mayam Prabhu Jisu Krista ipana karisuna chadaba ahibu album kumamduna dance tawramduna taibang panbigi oibada hingambani adubu thawai gi oiba punsida pusanbire mayam aina lejari makhaidi mayam gi damakta thawgal tawjage mayam koi henna Ishwargi thawgal tawmanasi tabiu adomgi awana leramba anayek leramba su Prabhu Jisu na kokhanbiba oirasa amen hogi sanglenda ichangjage ko Hoi 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 festa. ma hujiki kenodi hogi imagi puribase hujik tummi ba kejoino Tumde akui anina sanariba wari se mah tari. oh tabra Hoi tari. ampai ma ei hujik Ishwargi pa Ishwargi sanglenda changjare Hoi tari. na baba haina dum kaujarage ko Hoi tobi. Ishwarna bababu nungsi miyoiba ikhoitana taibang panbada jat khaidui dharma khaidui Ishwargi mafamdadi dharma jat khaidokte Ishwardi nungsibani Ishwarna bababusu nungsi babana na keno yangna naba farakpase Ishwargi aningbani aduga imana babagi damakta honnabiribado yamna thoibani ko imagi nungsiba uraga soidana babagi anaba farakpa oisan babagi maming kari kawi Babu kawe. babu Aigina binu kawe. ima pino aduga khoi baba babu hozik Ishwargi wahai na ima luk hairiba lai aduda pandup taragi pada taraga mapanda sumna hai yengu aina nekhoida linsing amasung brichik sing net naba amasung jeknabagi pangal pumnamak pungamnaba matik pibire kari amatana nekhoibu sokhaloi hai amen Amen festa. fattabagi anabagi pangal pumnamak pungamnabagi matik pibire imana Jisu Krista bu thajabagi maramna Ishwarna imabu nungsi babanasu Jisu Krista ipa aibu fahanbiro aina khurambiu Jisu Krista se ekhoida karishu mahakna demand taude adu katlu adu piu aduga kaw haidabani aikhoigi damakta mahakna I tabibani baba akoina khangdabagi saubani aisu matam amada khangdringaida mina haijanba taraga haugi laini hai khalami adubu madi haugi oiramdre taibang panbasida leiriba jati pumnamakta Jisu Krista na kanbiba Jisu bu thagatchaba macha leirami mahakti kanbibani mahakna mi hatokte kanbi ikoi fatragasu hena nungsi maraduna Jisu Krista bu thajabi babana ai hojik Ishwarda haizarake Hayo. Ishwarna ikoida ayaba pire yathang pirabani mit usanbiro aduga imana babagi makhutto paibiu Hoi.
ꯃꯈꯨꯠꯁꯦ ꯀꯥꯏꯁꯟꯕꯤꯌꯨ ꯑꯗꯨꯒ ꯏꯁꯣꯔꯗ ꯍꯥꯏꯖꯔꯤꯉꯩꯗ ꯕꯕꯥꯅ ꯏꯄꯥ ꯏꯁꯣꯔ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯏꯄꯥ ꯅꯍꯥꯛꯅ ꯐꯍꯟꯕꯤꯔꯣ ꯂꯧꯊꯣꯛꯄꯤꯔꯣ ꯍꯥꯏꯅ ꯈꯨꯔꯨꯝꯕꯤꯌꯨ ꯃꯍꯥꯛꯀꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕ ꯏꯁꯣꯔꯅꯤ ꯕꯕꯥ ꯍꯣꯏꯒꯤ ꯏꯃꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇꯁꯨ ꯃꯍꯥꯛ ꯂꯩ ꯑꯩꯒꯤ ꯃꯅꯥꯛꯇꯁꯨ ꯂꯩ ꯑꯩꯈꯣꯏꯅ ꯅꯤꯗ꯭ꯔꯤꯉꯩꯗ ꯀꯔꯤ ꯅꯤꯔꯛꯀꯗꯒꯦ ꯍꯥꯏꯅ ꯈꯪꯕꯤꯕ ꯏꯁꯣꯔꯅꯤ ꯃꯃꯤꯠ ꯎꯏꯁꯟꯕꯤꯔꯣ ꯅꯤꯡꯁꯜꯂꯨꯀꯣ ꯑꯥ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯍꯥꯏꯕꯗꯣ ꯅꯪ ꯅꯤꯡꯁꯤꯡꯉꯨꯀꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯒꯤ ꯑꯅꯥꯕ ꯂꯧꯊꯣꯛꯄꯤꯔꯣ ꯍꯥꯏꯅ ꯑꯗꯣ ꯏꯃꯥꯅꯁꯨ ꯊꯃꯣꯏꯗꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯅꯥꯕꯁꯦ ꯃꯄꯨꯡ ꯐꯥꯅ ꯂꯧꯊꯣꯛꯄꯤꯔꯣ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯀꯟꯕꯤꯕ ꯃꯄꯨ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥ ꯃꯄꯥ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯑꯣꯏꯕ ꯏꯄꯥ ꯖꯤꯁꯨ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯏꯄꯥ ꯑꯩꯈꯣꯏꯒꯤ ꯑꯁꯥꯗꯤ ꯏꯄꯥ ꯅꯍꯥꯛꯅꯤ ꯄꯩꯁꯥꯗ ꯂꯨꯄꯥꯗ ꯖꯣꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯗꯤ ꯏꯄꯥ ꯅꯍꯥꯛꯅꯤ ꯏꯃꯥ ꯑꯁꯤꯅ ꯏꯄꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯗꯨꯅ ꯏꯄꯥ ꯅꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯗꯨꯅ ꯃꯄꯨꯔꯣꯏꯕ ꯈꯛꯇꯅ ꯐꯔꯛꯄ ꯍꯥꯏꯗꯨꯅ ꯉꯥꯏꯖꯔꯤ ꯏꯄꯥ ꯅꯍꯥꯛꯇꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯈꯪꯕꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯑꯩꯈꯣꯏꯒꯤ ꯃꯤꯡꯅ ꯕꯥꯕꯨ ꯍꯥꯏꯅ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯦ ꯏꯄꯥ ꯃꯍꯥꯛ ꯁ꯭ꯇꯣꯛ ꯇꯧꯗꯨꯅ ꯏꯄꯥ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯇꯣꯛ ꯍꯥꯏꯔꯤꯕ ꯑꯅꯥꯕꯁꯦ ꯏꯄꯥ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯨꯃꯤꯠ 4ꯅꯤ ꯁꯤꯔꯕ ꯃꯣꯡꯐꯝꯗꯒꯤ ꯃꯤ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕ ꯖꯤꯁꯨꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯑꯗꯨꯒ ꯏꯄꯥ ꯅꯍꯥꯛꯀꯤ ꯋꯥꯍꯩꯅ ꯍꯥꯏ ꯑꯩꯅ ꯅꯈꯣꯏꯗ ꯂꯤꯟꯁꯤꯡ ꯑꯃꯁꯨꯡ ꯕ꯭ꯔꯤꯆꯤꯛꯁꯤꯡ ꯅꯦꯠꯅꯕ ꯑꯗꯨꯒ ꯖꯦꯛꯅꯕꯒꯤ ꯃꯇꯤꯛ ꯄꯨꯝꯅꯃꯛꯄꯨ ꯉꯝꯅꯕ ꯄꯥꯡꯒꯜ ꯄꯤꯕꯤꯔꯦ ꯀꯔꯤ ꯑꯃꯠꯇꯅ ꯅꯈꯣꯏꯕꯨ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯔꯤꯕ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯁꯦ ꯏꯄꯥ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯃꯍꯥꯛꯀꯤ ꯕꯥꯕꯨꯒꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯏꯁꯣꯔꯅ ꯆꯥꯅ ꯍꯥꯏꯖꯔꯤ ꯏꯄꯥ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯦꯠꯂꯝꯕ ꯑꯅꯥꯕ ꯏꯄꯥ ꯅꯍꯥꯛꯀꯤ ꯊꯧꯒꯜ ꯇꯧꯖꯕ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯅꯍꯥꯛꯅ ꯄꯤꯕꯤꯔꯤꯕ ꯌꯥꯊꯪ ꯑꯁꯦ ꯊꯃꯣꯏꯗ ꯊꯝꯖꯔꯒ ꯍꯥꯏꯖꯔꯤ ꯏꯄꯥ ꯏꯁꯣꯔ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯈꯤꯕ ꯑꯣꯏꯁꯅꯨ ꯑꯅꯥꯕꯒꯤ ꯌꯦꯠꯂꯝꯕꯒꯤ ꯍꯩꯀꯥꯞ ꯖꯤꯀꯥꯞꯀꯤ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯅꯥꯖꯔꯦꯠꯀꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯐꯝꯗ ꯁꯤꯟꯅꯖꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯍꯛꯆꯥꯡꯗ ꯇꯥꯈꯤꯕ ꯗꯥꯛꯐꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯁ꯭ꯇꯣꯛ ꯑꯣꯏꯔꯒꯁꯨ ꯄꯠꯂꯝꯕ ꯌꯦꯠꯂꯝꯕ ꯄꯨꯝꯅꯃꯛ ꯅꯥꯎꯔꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯁꯣꯜꯂꯝꯕ ꯄꯥꯡꯒꯜ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯃꯛ ꯊꯣꯛꯄ ꯑꯣꯏꯁꯅꯨ ꯏꯄꯥ ꯏꯁꯣꯔꯅ ꯆꯥꯅ ꯊꯥꯖꯩ ꯏꯄꯥꯅ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯍꯛꯆꯥꯡꯗ ꯌꯦꯠꯂꯝꯕ ꯅꯥꯔꯝꯕ ꯍꯧꯖꯤꯛꯃꯛꯇꯒꯤ ꯍꯧꯅ ꯐꯔꯛꯄ ꯑꯣꯏꯔꯁꯅꯨ ꯏꯃꯥꯒꯤ ꯍꯛꯆꯥꯡꯗꯁꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯏꯃꯥꯒꯤ ꯏꯆꯥꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯅ ꯀꯟꯕꯤꯕꯗꯤ ꯃꯄꯨꯡ ꯐꯥꯅ ꯀꯟꯕꯤꯕꯅꯤ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯁꯦ ꯊꯨꯡꯕ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯃꯊꯛꯇ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯊꯛꯇ ꯉꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯑꯅꯥꯕꯁꯦ ꯐꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯍꯥꯏꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯄꯕꯤꯇ꯭ꯔ ꯑꯥꯠꯃꯥ ꯁꯣꯛꯄꯤꯌꯨ ꯀꯟꯕꯤꯌꯨ ꯕꯕꯥ ꯑꯁꯤꯕꯨ ꯏꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯏꯃꯥꯁꯦ ꯃꯥꯒꯤꯗꯃꯛꯇ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯃ ꯌꯥꯎꯗꯕꯗ ꯃꯄꯨꯡ ꯐꯥꯗꯕꯅꯤ ꯏꯄꯥ ꯅꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ ꯕꯤꯅꯨ ꯍꯥꯏꯕ ꯏꯃꯥ ꯕꯤꯅꯨ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯍꯦꯟꯅ ꯍꯥꯞꯄꯤꯌꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯏꯄꯥ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯂꯨꯄꯥꯒꯤ ꯋꯥꯔꯒꯁꯨ ꯏꯄꯥꯅ ꯃꯤꯔꯤꯀꯜ ꯑꯉꯛꯄ ꯎꯠꯇꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯇꯧꯍꯟꯕꯤꯔꯦ ꯍꯥꯏꯔꯤ ꯏꯄꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯍꯟꯕꯤꯌꯨ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯅꯥꯖꯔꯦꯠꯀꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯍꯛꯆꯥꯡꯗ ꯇꯥꯈꯤꯕ ꯗꯥꯛꯐꯝ ꯑꯗꯨꯅ ꯄꯨꯡꯐ ꯐꯕ ꯑꯣꯏꯔꯁꯅꯨ ꯏꯄꯥ ꯏꯁꯣꯔ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤꯕꯅꯤ ꯏꯄꯥꯅ ꯄꯨꯡꯐ ꯐꯍꯟꯕꯤꯔꯅꯤ ꯍꯥꯏꯕꯁꯦ ꯐꯍꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑब्ꯕꯥ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯏꯄꯥ ꯅꯍꯥꯛꯀꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯥꯃꯦꯟ ꯑꯥꯃꯦꯟ ꯑꯃꯦꯟ ꯀꯟꯅ ꯍꯥꯏꯌꯨ ꯕꯕꯥ ꯑꯃꯦꯟ ꯑꯥꯃꯦꯟ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯃꯁꯨꯡ ꯕꯕꯥ ꯉꯁꯤꯗꯒꯤꯗꯤ ꯍꯛꯆꯥꯡ ꯐꯔꯅꯤ ꯐꯔꯅꯤ ꯍꯥꯏꯌꯨ ꯐꯔꯒꯦ ꯍꯥꯏꯌꯨ ꯐꯔꯅꯤꯀꯣ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕꯤꯔꯣ ꯐꯔꯒꯦ ꯍꯥꯏꯌꯨ ꯕꯕꯥ ꯑꯣꯖꯥ ꯍꯧꯖꯤꯛꯅꯦ ꯍꯣꯏ ꯍꯣꯏ ꯏꯁꯤꯡꯁꯦ ꯑꯣꯖꯥꯅ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯏꯁꯤꯡꯁꯦ ꯁꯣꯜꯂꯒ ꯃꯥ ꯄꯤꯊꯛꯄꯁꯦ ꯏꯁꯤꯡ ꯂꯩꯕ꯭ꯔꯣ ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯧ ꯂꯩꯌꯦ ꯑꯣꯖꯥ ꯑꯗꯨ ꯑꯥ ꯏꯁꯤꯡꯗꯣ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯃꯈꯨꯝ ꯍꯥꯡꯇꯣꯛꯑꯣꯔꯣ ꯑꯣꯖꯥ ꯍꯥꯡꯗꯣꯛꯄꯤꯔꯣ ꯍꯥꯡꯗꯣꯛꯄꯤꯔꯣ ꯍꯣꯏ ꯍꯣꯏ ꯍꯣꯏ
이마나 리슨도 빠이비로고 ꯑꯥꯎ 하그처리 바이서 प्रभु जीसु ꯑꯩꯕꯨ ꯂꯣꯏꯅꯕꯤꯔꯤꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯁꯤꯗꯨꯅ ꯐꯣꯝꯗꯨꯅ ꯍꯤꯡꯒꯠꯄ ꯏꯄꯥ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯕꯤꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯃꯥꯅꯦ ꯏꯃꯥ ꯕꯤꯅꯨꯅ ꯄꯥꯏꯖꯔꯤꯕ ꯏꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛꯇꯅꯤ ꯑꯕ ꯏꯄꯥ ꯅꯍꯥꯛꯅ ꯁꯣꯛꯄꯤꯌꯨ ꯃꯍꯥꯛꯅ ꯄꯥꯏꯖꯔꯤꯕ ꯏꯁꯤꯡ ꯑꯁꯤꯗ ꯏꯄꯥ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯁꯤꯟꯅꯖꯔꯤ ꯑꯩꯅ ꯅꯈꯣꯏꯗ ꯂꯤꯟꯁꯤꯡ ꯑꯃꯁꯨꯡ ꯕ꯭ꯔꯤꯆꯤꯛꯁꯤꯡ ꯅꯦꯠꯈꯥꯏꯅꯕ ꯑꯃꯁꯨꯡ ꯌꯦꯛꯅꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯃꯇꯤꯛ ꯄꯤꯕꯤꯔꯦ ꯀꯔꯤ ꯑꯃꯠꯇꯅ ꯅꯈꯣꯏꯕꯨ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯕꯗꯣ ꯏꯁꯤꯡ ꯑꯁꯤꯗ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯆꯪꯕ ꯑꯣꯏꯔꯁꯅꯨ ꯊꯨꯡꯕ ꯑꯣꯏꯔꯁꯅꯨ ꯏꯄꯥꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯜꯅ ꯏꯁꯤꯡ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯏꯁꯤꯡ ꯅꯠꯇꯗꯨꯅ ꯏꯄꯥꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯆꯥꯝꯊꯣꯛꯄꯤꯔꯕ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯁꯦꯡꯗꯣꯛꯄꯤꯔꯕ ꯑꯁꯦꯡꯕ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯏꯁꯤꯡ ꯑꯁꯦ ꯍꯦꯛ ꯊꯛꯆꯕ ꯃꯤꯀꯨꯞꯇꯒꯤ ꯑꯋꯥꯕ ꯑꯅꯥꯕ ꯂꯥꯡꯇꯛꯅꯕꯒꯤ ꯐꯠꯇꯕ ꯄꯥꯡꯒꯜꯗꯣ ꯍꯦꯟꯅ ꯐꯔꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯁꯅꯨ ꯏꯁꯤꯡ ꯑꯁꯦ ꯏꯄꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯀꯠꯆꯔꯤꯕ ꯏꯄꯥ ꯏꯁꯣꯔ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯒꯤ ꯏꯄꯥ ꯌꯥꯍꯣꯕꯥ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯅ ꯊꯧꯖꯥꯜꯂꯗꯣ ꯑꯅꯥꯕ ꯐꯕꯒꯤ ꯄꯥꯡꯒꯜ ꯀꯟꯕꯒꯤ ꯏꯪꯊꯕꯒꯤ ꯅꯥꯗ ꯌꯦꯛꯇꯕꯒꯤ ꯍꯥꯏꯔꯤꯕ ꯕ꯭ꯂꯦꯁꯤꯡ ꯑꯗꯣ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯩꯊꯕꯤꯔꯣ ꯏꯁꯤꯡ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯏꯁꯤꯡ ꯅꯠꯇꯗꯨꯅ ꯑꯋꯥ ꯑꯅꯥ ꯀꯣꯛꯆꯕ ꯑꯁꯤꯕ ꯍꯤꯡꯕ ꯌꯥꯕ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕ ꯍꯣꯂꯤ ꯋꯥꯇꯔ ꯑꯣꯏꯍꯟꯕꯤꯔꯣ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯅꯥꯕ ꯑꯩꯈꯣꯏꯒꯤ ꯕꯥꯕꯨꯒꯤ ꯑꯅꯥꯕ ꯉꯁꯤꯗꯒꯤ ꯏꯁꯤꯡ ꯑꯁꯤ ꯊꯛꯄꯗꯒꯤꯁꯨ ꯐꯔꯛꯄ ꯄꯨꯡꯐ ꯐꯕ ꯑꯣꯏꯔꯁꯅꯨ ꯅꯥꯖꯔꯦꯠꯀꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯄ꯭ꯔꯥꯊꯅꯥ ꯀꯠꯆꯔꯤꯕ ꯑꯥꯃꯦꯟ ꯑꯥꯃꯦꯟ ꯑꯃꯦꯟ ꯑꯃꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥ ꯕꯕꯥꯁꯦ ꯍꯧꯖꯤꯛ ꯉꯥꯛꯇꯪꯗꯨꯗ ꯃꯥꯁꯦ ꯃꯄꯥꯟ ꯊꯣꯛꯆꯜꯂꯛꯄ ꯑꯗꯨꯗꯩꯗ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯍꯣꯏ ꯏꯁꯣꯔꯗꯕꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯔꯦ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯁꯪꯒꯣꯝ ꯀꯔꯤꯁꯨ ꯊꯛꯏꯕ ꯅꯠꯇꯦ ꯏꯃꯥ ꯀꯔꯤꯁꯨ ꯅꯠꯇꯦ ꯕꯕꯥꯅ ꯃꯄꯥꯟ ꯊꯣꯛꯈꯤꯕꯗꯣ ꯍꯣꯏ ꯑꯗꯨꯒ ꯑꯅꯥꯕ ꯌꯦꯛꯄ ꯌꯦꯠꯂꯝꯕ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯕ ꯑꯣꯏꯔꯁꯅꯨꯀꯣ ꯑꯣꯖꯥ ꯃꯀꯣꯛ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯀꯔꯤꯁꯨ ꯏꯃꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯎꯝ ꯑꯩꯈꯣꯏꯗꯅꯦ ꯁꯥꯎꯒꯦ ꯍꯥꯏꯅ ꯂꯨꯝꯕ ꯅꯠꯇꯦꯀꯣ ꯏꯃꯥ ꯍꯣꯏ 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 ꯑꯗꯨꯝ ꯅꯨꯡꯁꯤꯅꯇ ꯂꯩꯕ ꯏꯃꯥ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯗꯨꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯋꯥꯔꯧꯗꯦꯀꯣ ꯋꯥꯔꯧꯗꯦ ꯍꯣꯏ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯤꯅꯐꯥꯎ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯒꯅꯤꯀꯣ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯀꯔꯤꯁꯨꯝ ꯏꯃꯥꯅ ꯀꯩꯁꯨꯝ ꯈꯟꯕꯤꯒꯅꯨ ꯅꯨꯡꯁꯤꯅꯇ ꯂꯩ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯍꯣꯏ ꯏꯃꯥꯁꯦ ꯑꯊꯣꯏꯕꯤ ꯏꯃꯥꯅꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯊꯃꯣꯏꯗ ꯐꯣꯡꯗꯣꯛꯄꯤꯔꯦ ꯖꯤꯁꯨꯅ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯣꯏ ꯍꯣꯏ ꯏꯆꯥꯅꯨꯄꯤ ꯍꯥꯏꯅ ꯀꯧꯔꯤꯕꯅꯤ ꯑꯗꯨꯅ ꯂꯥꯡꯇꯛꯅꯒꯅꯨ ꯍꯥꯏꯔꯤꯕꯅꯤꯀꯣ ꯏꯃꯥ ꯑꯩ ꯕꯣꯔ ꯐꯪꯉꯦ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥꯅ ꯄ꯭ꯔꯊꯅꯥ ꯇꯧꯕꯤꯕꯗꯣ ꯑꯥ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯎꯝ ꯑꯉꯧꯕ ꯊꯥꯒꯨꯝꯅꯀꯣ ꯎꯝ ꯑꯉꯧꯕ ꯊꯥꯒꯨꯝꯅ ꯀꯣꯏꯔꯒ ꯀꯨꯝꯊꯔꯛꯑꯦ ꯑꯣꯖꯥ ꯏꯃꯥ ꯑꯩꯁꯨ ꯀꯞꯄꯤꯅꯤ ꯏꯃꯥ ꯑꯩ ꯄ꯭ꯔꯦꯌꯔ ꯇꯧꯕꯁꯤꯒ ꯏꯁꯣꯔꯗ ꯍꯥꯏꯖꯕꯗ ꯑꯩꯉꯣꯟꯗꯁꯨ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕꯀꯣ ꯍꯣꯏ ꯑꯗꯨꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯤꯅꯤ ꯏꯃꯥ ꯑꯩꯁꯨ ꯀꯩꯁꯨꯝ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯁꯣꯔꯅ ꯕꯕꯥ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯐꯔꯛꯀꯅꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯐꯖꯔꯒꯦ ꯐꯔꯛꯀꯅꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥ ꯍꯣꯏ ꯑꯣꯖꯥꯕꯨꯁꯨ ꯕꯣꯔ ꯐꯪꯗꯅ ꯑꯗꯨꯝ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯄ꯭ꯔꯊꯅꯥ ꯇꯧꯕꯤꯅꯕꯒꯤꯗꯃꯛ ꯍꯦꯟꯅ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯑꯣꯏꯔꯁꯅꯨ ꯑꯣꯖꯥ ꯍꯣꯏ ꯏꯃꯥ ꯑꯃꯦꯟ 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 ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯑꯌꯦꯛꯄ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯉꯁꯤꯗꯒꯤ ꯑꯗꯣꯝꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯄꯨꯝꯅꯃꯛ ꯑꯗꯣꯝꯒꯤ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯧꯊꯣꯛꯄꯤꯔꯕꯅꯤ ꯑꯗꯣꯝꯗ ꯂꯩꯔꯝꯕ ꯌꯦꯠꯂꯝꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯇꯥꯈꯤꯕ ꯗꯥꯛꯐꯝꯅ ꯐꯠꯇꯕꯒꯤ ꯑꯅꯥꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ